the Shanghai Festival. अनौब अमदी नुंगाय पाव गवर्नमेंट की थबा सोयना फंगबा यारगनी ICS कोचिंग सेंटर ना 100% जॉब फंगनबगीदमक्ता गारंटी पीदुना लागली इंडिया की ओइना सरकार की थबा ख्वाइदगी मसिंगेना फंगलेबा ICS कोचिंग सेंटर इम्फाल सोहानगन ICS की थोदोबा फीचर सिंगदी कोर्स अमखकी प्रिपरेशन तौबिरगा तोंगान तोंगान डिपार्टमेंट सिंगी हाइबदी बैंकिंग रेलवे पोस्ट ऑफिस होम टीचिंग डिफेंस कोर्ट हाइबसिंग असिदा थबक लाइना फंगलगन ICS की टीचिंग मेथड ना मिनट मरी नत्रगा मंगा संगदब क्वेश्चन सिंगबु सेकेंड अहुम नत्रगा मरी द सॉल्व तौब ngमले इम्फाल द लेरिबा ICS कोचिंग सेंटर दा बोर्डिंग की खुदोंग चाबजु थमजरी फॉर डिटेल्स प्लीज कांटेक्ट ICS कोचिंग सेंटर इम्फाल कसामथोंग होदाम लाइरक Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi set si anu yorokuni, ma'am. Yengbiyo. Che, sisam phazadro. Sisam phazadro che. Yam igin sui. Mobile furniture na wedding season asigi oina discount up to 30% ki khudong chaw pijari. Phare the si torsia. Oye che, semi torsi. Se booking tak sinjar. Malem na dongthen ngalibi lokak laijai pak thakta kaibal lamjaw ge tawba pumdida maning tamna chena chongna sanajaribi kanglabe iralni hada kanglei sangayo Union Home Minister Amit Shah ga unaduna wari sanakraba kokomi gi thomi singh hausi su Delhi da leiri hayeng Imphal thalok lagani Museum amadi archives na sama samagi horakfam takpa ngami haina Speaker Y Khemcha na phongdokrai amadi awang nongpo Bharata ahanba oriba plastic waste sing hanjilaba bottle sing tana saba public urinal ama miyamda khusinakrai Kurumzari Times of Manipur News miyang tabiri ba pumnangpu Elizabeth na taram na ukchari hauzik miyamda pau sandok na pizari Ngarang Imphal thadokhiba kokomi gi thomi taranipana Union Home Minister Amit Shah ga ngarang numidang athengbada New Delhi da leiba Union Home Minister Amit Shah gi mayumda unaduna wari sanakrai wari sanabadu da Manipur ge Chief Minister and Education Minister TH Radheshyam MLA ani saruk yakhi pungkhai amarom hena wari sanabadu da saruk yaruba kokomi gi Assistant Coordinator KH athobana haikibada Amit Shah ga wari sanakhiba duda Manipur gi hauzik oriba fibam gi matangda kupna khanakhi wari sanabadu gi waro sing adu kokomi gi executive member sing kupna khanarba tungda cherolama oina thadorake haiba wafam natana mahakna atopa wafam amata phongdu u yakhide Masigi makha tarakpada kokomi ki coordinator Sunil Karamga Tom TV ka pau faunabadasu wari sanabagi waro singadu athubada cherol ama oina thadoraklage kokomi ki team ngasi fauba Delhi da leithakigani hayeng oina Imphal halaklagani haiba wafam natana atopa wafam amata phongdorakhide We had some discussion regarding the issues concerning Manipur.
And for Kokomi, for our Kokomi team, we will release an official statement regarding the meeting with the Home Minister after discussion with all the members, delegates. So we'll come to something concrete and consensual points so that we can give it to the public. Amaromda Tom TV na fangba paugi likul amaki matung inadi Kokomi gi thomi singa wari sanaba loiraba matung Chief Minister N Biren Gasu Union Home Minister Amit Saga unaduna wari sanaki hari. Reorganization of Museum Storage haiba hiramda numit manga chathagadaba National Workshop ama ngasidagi All Assembly Building da hawdokre. Museum amadi archives na sama-sama ki haurafam takpa ngami haina Speaker Y. Khemchana fongdokre. Indira Gandhi National Center for the Arts, New Delhi na Manipur Legislative Assembly Museum and Archives Imphal ga pulaga senba National Workshop adu hawdokpaki thoram aduda Manipur Legislative Assembly ki Additional Secretary K. Megachid, Director Y. Samarendra, IGNCA New Delhi ki Conservative Division ki Assistant Professor Head of Department Dr. Achal Pandey amadi Sanjay Jain su saruk yaki Assembly Museum ki staff kaya na workshop aduda saruk yaki Speaker Y. Khemchana makha taraduna lisingani tara taretagi hongdokhiba Assembly Museum asina Assembly ki maru oiba machak sing ningthina thamna bahonari adubu thamliba machak sing asi ningthina amadi niyam chumna thamba haibasi yamna tangai fade Museum gi oiba machak sing asi karamna ningthina thamgadage haibagi khangnaba hariba reorganization asi workshop asi pangthokpani workshop asina museum asida leriba staff singda achoba kanaba amadi piba ngamlagani haki 9 embassies from different part of Southeast Asia visited here. So seeing this all little documents, they came to know that Manipur had a king. The 72 kings of Manipur were ruled in Manipur, and they started to know the Anglo-Manipuri war also, and then how we came in the Indian Union. So I believe that museum and archive is a study center for human civilization and national civilization. Awang Nongpok Bharata Ahanba Oriba Thobal District ki manung chanba Wangjing Haitupokpida plastic wasting hanjilaba bottle sing nasaba public urinal ama miyamda khusina khrei hiramasi ki matangda Tom TV ki paudam ama Miyamna lambi lamkhangda hundok lamba plastic ki fata haudi sing maru oina mithai maku talaf maku amadi atai asapot makhal kyagi maku sing pik thanna hanjilaba plastic bottle sing sijinaraga saba miyam gi mapal thokpham ama Thobal district ki Wangjing Haitupokpi laikaida ngasi haunabi matung ina sangaraga miyamda khusinakre Manipur khakta natana awang nongpok bharata ahanba oiriba plastic waste sing hanjilaba bottle sing tana saba public urinal adu Wangjing Haitupokpi laikai adudagi laikhidraba likmabam damogi machanupa likmabam Binod Kumarna maranai oina sabani Public urinal adu IRE Wangjing gi principal and Rajib Kumarna ngasi haunabi matung inna ribbon kaktaga miyamda khusinakhi thauram aduga mari leinana and Rajib Kumarna go clean team gi mission asigi yeknaba asi plastic asini lambi lamjauda miyan mathadaramba amadi sijinaba loiraba plastic kayagi makusing asi aikhoi gi akoibagi fibamda achoba awaba ama piri masi tasin khomjilaga atopa kanaba hiram amada sijinabagi wakholon puthokliba Binod Kumarbu miyamna saugatpham thoi lamdam asida asigumba plastic waste sing hanjilaba bottle sing tana saba makhal kyagi public property sing sanarabadi amuk hena aikhoi gi kanaba oigani haiki tariba polythene yam sing te khoi no collection to bottles adu yame adu itha tha jatana smaina lising ma changwa bottles smaina pack tor thame ba gi paw ma khutak ta tarakhi khoi no changchele gi marak tu adu nga sidi hairiba bottles na ke do bugi potama kari kamayam da kana ba porama sagane ha ba gi famoi ba sumu wakalon se masi public urinal ma mana demo tor ga mayam utpira ba se masina ko adu ke matik nungai bam phawi Binod Kumarna haikibada Kunai asida plastic na piriba awaba kaya asidagi kannaba wakhalon thirakpada wasting asi tasin khomjilaga kanaba hiramda sijinage honarakpada urinal sabagi wakhalon asi polakpani haiki
plastic free oiba khunai ama sembada isa isa su yauksinba tangai fade ani suba public urinal amasu athuba matamda atopa mafam amada saba haunaba darkar oiba plastic waste sing hanjelaba bottle listing amaga satruk hauzik collection tawduna thamle athuba matamda saba hauragani haiki afaba mongdo onthoksigena dum khalakpadi kuiba ado chum mapalom da chathokandadi plastic bottle na laingoi gumba leiba kumba hapaga building construction atai construction tawbada dum thengrakpadagi sidi plastic waste mayam lairiba kogi multinational company gi laiba cover mayam je hapsel laga siznaba yagadra na aina wakhal ma khanjarakpadai masi hapsel laga siznaba yabra yengena torokpada masidi yadong manba maramdi kero plastic se waste baku mayam na cover mayam je pajana hapsel la pakandadi plastic bottle lamana 250 230 40 gram dagina 350 adbaina yorakpa 1 liter की पोचिदा अदगी मसिदी कंस्ट्रक्शन द सिनबा याने ना तौरगा अदगी अदुदई द साजेबनी पाउगी मरक थना अतेन ब्रेक अमा लौजरी yang wade sokthaba loidi wabdo koknaba rebalance sokthaba koknaba rebalance da haksang gi salt amadi electrolyte singi awat pa mekhatuna adongi haksang bu tagat tikna thambang amali rebalance habadi electrolytes amadi energy SS Enterprises ta miyam gi damak laizare makhal makha kya gi sound lights teas amadi ten house gi polam sing makhal khuding makki light amadi luhong khongdong bagi polam sing gi damak 10% discount pijari aku pamarol gi damak contact tobiu SS Enterprises kiamgai kurumlekai near youth social club contact number 8837218002 Smart Tutorial Center revision course for class 10 and 12 will start from 9th December and foundation course will start from 13th December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex. Contact number 8730-999-192. ब्रेक मतुंग ताराम नौचरी मखाताबा पाउदा मिनिस्टर टी.आई. श्याम कुमार डिस्क्वालिफिकेशन तौबग मरिलेना केस की फाइनल हियरिंग असि सुप्रीम कोर्ट अयुकी पुंग 10 मखाई ताबदा चथनबा लेपखिबदु सेंट्रल गवर्नमेंट की सोलिसिटर याउदबदगी अमुक हना मतम यैथोखरे हारी हियरिंग असि नवंबर 18 दा नौना मतम लेपखिबनी गवर्नमेंट की सोलिसिटर मसागी अचिनबा थबक नमरम ओइदुना हियरिंग अदुदा सरुक याबा ngамखिदबनी हाइना अखोगी दिल्ली कॉरेस्पोंडेंट ना फंगबा पाउ अमन हाइरी निंगसिंग बयाबदी कांग्रेस एमएलए सिंह फजूर रहीम केमेगा चंद्रा मसुंग टीएन हाउकिप याउना तोंगान तोंगानबा राजनीति दल सिंगना एंटी डिफेक्शन लॉ की मखादा श्याम कुमार बु डिस्क्वालिफाई तौनबा पेटिशन अमा फाइल तौरखिबनी महाराष्ट्र के चीफ मिनिस्टर देवेंद्र फडणवीस हयेंग असेंबली दा महाकी गवर्नमेंट की मपांगल चांगेंग पांगथोकनबा सुप्रीम कोर्ट ना ngasi खंगहनख्रे मतोन लोम्बा लेबाकी कोर्ट असिना शिवसेना एनसीपी अमदी कांग्रेस की मिचंगदा राय असि पिखिबनी जस्टिस एनबी रामानाना लुचिंगबा जस्ट अहुम की बेंच अमना ताखिबा राय अदुगी मतुंग इना फ्लोर टेस्ट असि ओपन बैलॉट की खुथांगदा पांगथोकपगा लोइनना प्रोसीडिंग अदु वीडियो रिकॉर्डिंग तौगदबनी हाइनसु खंगहनखि असेंबली मिखल की फल था अमगी ममांगदा लाउथोखरबसु हौजिक फावबा मेंबर अमता वासक लौदना लेबदा सुप्रीम कोर्ट की बेंच अदुना नुंगनांगबसु फोंदोखि नौना खलबा मेंबर सिंह वासक लोहनबा प्रोटेम स्पीकर अमा खंगहनबसु बेंच अदुना महाराष्ट्र की गवर्नर दा याथंग पिखि निंगसिंग बयाबदी बीजेपी की देवेंद्र फडणवीस बु चीफ मिनिस्टर ओइना अदुगा एनसीपी की अजित पवार बु डेप्यूटी चीफ मिनिस्टर ओइना गवर्नर भगत सिंह कोश्यारीना वासक लौखिबा याथंग अदु शिवसेना एनसीपी अमदी कांग्रेस की अपुनबना सुप्रीम कोर्ट खंगहनखिबनी जिरीबाम की चुराचांदपुर कोऑर्डिनेटिंग कमिटी ऑफ जिरीबाम ऑन मणिपुर इंटीग्रिटी कोकोसमी जिरीबाम अमदी इहो याकासंग क्लब चंद्रपुर की इमा सिंह नका खुसमनरगा इंडिया गवर्नमेंट अमदी नगा पिस्टोक असिगी मतंगदा सेक्शन मिफम अमा फमख्रे ngasi fam ki bawakan mifam aduda pistok ki waroshin warol khanghanbiu pistok na manipur gi apunbagi saktam kaiba yaroi kangluk naiba thosel thorang yaroi india na manipur thugaiba yaroi amadi long live manipur haiba kholaw kya laukhi pistok ki waroshin warol kangluk naiba thosel thorang tengkan liba ojimigi hongjanggi section mifamni asigumba mifam masida ko jimina tengkan hongjang asida
ꯑꯩꯈꯣꯏ ꯖꯤꯔꯤꯕꯥꯟꯁꯨ ꯁꯔꯨꯛ ꯆꯥꯎꯅ ꯌꯥꯔꯤ ꯑꯃꯁꯨꯡ ꯌꯥꯒꯅꯤ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯁꯧꯒꯠꯀꯅꯤ ngasi famkhiba wakat mifam aduki matangda memana phongdokhibada ngasi aikhoiga famjariba cheksin mifam asi India government amadi NSCN IM ga sanariba santi gi wari asigi matangda kokosmina sangsiliba khongjang asida mapung fana sawgatkani haki ngasi fam khiba cheksin mifam aduda kangrup naiba thausil thaurang amata paikhatpa yaroi pistoki waroshin warol khanghalu apunbagi saktam kaiba yaroi machet makai gi waroshin purakpa yaroi NSCN IM gi waroshin Manipur soktana loishallu amadi Indiana Manipur thugaiganu haina iba placard kaya sisinakhi Handak marak Imphal gi tongan ba mafam singda tatana bom pokhai thodok kaya thokliba sigi yenglaga makha taba thokhaningdaba thodok sing thoktanaba police na lokhalakpa section thaurangi saruk ama oina ngasisu mafam kayada park sana thiba humbagi thabak chathakhrei Imphal West ki oina district asigi additional SP operations Amajit Lamabam gi mityeng makhada Imphal police station gi manung chanba Uripo Khoisnam lekai gi akoiba mafam singda house to house search operation chathakhi Ayuk pung taruk makhai digi taret makhai aduai fawba chathakhiba operation aduda yum yangkhaida leiramba chawrakna miyoi chamaga humfurom masak khangdokpagi thabak chathakhi adumakpu thoidokpa mifa mipundi yaukhide Nakalamaromda Imphal West Commando ki OC achobana luchingba Imphal West Commando ki team amana lamboi khongnangkhong mamang lekai area da park sana thiba humba ki thabak chathakhi ayuk pung 8:95 dagi mapan aduai fawba chathakhiba operation aduda punna yum marifuromda leiramba miyoi chamaga kunthra rom masa masa gi saktak che puthokhanduna masak khangdo hanki adumakpu mifa mipundi yaukhide Tim asimang na makatana ayupung 8:50 tara fawba nagamapal nagana lagi akoiba mafam singdasu park sana thiba humbagi thabak chathakhi maduda punna miyoi humfutra rom verification chathakhi masagi saktak che yaudaba miyoi mari makatana verification chathanabagi damak city police station da sinakhi Numit humni chumna chathagadaba Imphal Literature Festival lisingni taramapan Sahitya Thopang Lupna Sinduna ngasi All Assembly Road ta leiba Manipuri Hindi Parishad Hall da haudokrei ngasi ahoba numita festival asigi saruk amo oina Manipur gi apunbagi saktam ngakna bohonabada aiba singi thodang haiba thimda symposium amasu pangthokhi thauramadu da Sahitya Academy Award Arambam Ongbi Memchobi Asailup Manipur gi President Dilip Mayengbam Sahitya Academy Award S Lanchenba Maitei amadi Union of Associations Manipur Writer gi President Joda Chandra Sanasamna Dice member sing oina saruk yakhi Thauram gi nungi oiba warol piraduna saknaireba Sahitya Academy Award Sarat Chan Thiamna haikibada mamangi chahi kayadadi Imphal Literature Festival asi yamna chauna lamdagi writer kaya kauduna pangthokpani adubu handak chahi asigi oinadi leiba asigi oiriba tangdu leita da bafibam asigi yenglaga thauram asi piksina pangthokpani leiba ki oiba issue kaya da writer singna saruk yaduna lakli hauzik oiriba leiba ki irang asidasu writer singna chapchana saruk yagani haina mahakna haiki ꯑꯩꯈꯣꯏꯒꯤ ꯃꯜꯇꯤ ꯂꯦꯡꯒ꯭ꯋꯦꯖ ꯚꯣꯏꯁ ꯃꯤꯠ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯅꯤꯄꯨꯔꯗ ꯑꯃꯁꯨꯡ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯣꯟ ꯉꯥꯡꯕ ꯃꯌꯥꯝꯒꯤ ꯁꯩꯔꯦꯡ ꯁꯩꯖꯤꯟꯅꯕꯅꯤ ꯃꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯤꯝꯁꯤꯅ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯄ ꯍꯥꯏꯕꯁꯤꯗꯅꯦ ꯑꯩꯈꯣꯏꯅ ꯊꯝꯃꯤꯁꯦ ꯏꯔꯩꯕ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕ ꯁꯛꯇꯝ ꯉꯥꯛꯅ ꯍꯣꯠꯅꯕꯗ ꯔꯥꯏꯇꯔ ꯃꯌꯥꯝꯁꯤꯅ ꯀꯩ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯈꯣꯡꯆꯠ ꯑꯃ ꯑꯩꯈꯣꯏ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯒꯗꯕꯅꯤ ꯑꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛꯀꯤ ꯏꯝꯐꯥꯜ ꯂꯤꯇꯔꯦꯆꯔ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯁꯤꯟꯅꯅꯕ ꯑꯩꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯖꯕꯅꯤ Paugi marathana atenba break among logzari. Good afternoon, ma'am. Hi. Wedding sets khara yenge. Sure, ma'am. Sigi sets anu yorokuni, ma'am. Yengbiyo. Che, sisam phazadro. Sisam phazadro che. Yam is we. Mobile furniture wedding season asigi oina discount up to 30% ki khudong chao pijari. Phare to disi tawsira. Bhaiya che, sebi tawsi. Se booking tawsin jar.
Break matungda taramno chari makhataba pau pizari. Ngasi ayu Kakching Police Commando amadi Women Police ki kangbuna Sora Bazar ki area dagi nupi ama SP capsule piece humfuga konana fare faraba nupi adu Sora Bazar dagi Amina Elias Painu Lamkang mapuroiba sukur kawi fagalaba polam sing aduga loinana Kakching Police Station da kusinakre hari. International Film Festival of India ki Golden Jubilee Edition ga iroinana thasigi kundagi hauduna Goa ki Panjim da chathariba International Film Festival of India lisini taramapan thasigi kunipanda loisilagani. Festival asida tongan ba leibak humfutara taruki film chani yangkai utkadauri. Film sing adugi manungda Indian Panorama changlaba feature film amadi non-feature film kuntaruk yauri. Amadi tongan ba leibak singdagi lakpa celebrities chamnga yauna delegates lising taranithoi henbana saruk yari. Festival asida Cine Artists and Technician Association Manipurna Manipur lenga ki mateng amata yaudana Manipuri cinema bu malemda saktak naba festival asida mateng pangbaga loinana stall hangli. Manipur University ki apunba department singi mahiroi singna ngasi MU ki A block mamangda parikya ki matam yeithokpiu haibagi dabi tawduna wakat khongjang sangsinkhre. NSCN-IM ki General Secretary TH Muiba ngasi New Delhi dagi Nagaland da halaklagani. NNGP Working Committee ki Convener N Kitovi Jimomi ngasi Nongmanini ki manungda Nagaland Dimapur da halaklagani hari. Marung Express ki report ki matung inadi Nagaland ki festival season kamari lainana TH Muiba na halakpa matamda loop adugi collective leadership kharasu loinarakani. Makoina thunglaraba tungda civil society group singa mifam amasu pangthoknaba thorang tawkhre hari. Paugi source asina makha taribadi NNPG gi luchingba kharadi mangzawnana Nagaland da thunglakre. Makoina United Naga Council UNC yauna Naga civil society singa unaduna wa tanaba hokre hari. Humfutara suba Manipurna India ki manung chanduna India ki constitution chatnaba hokhiba numit common palan thoramga mari leinana cycle rally ama Thambal Khong LP School dagi District Legal Services Authority Imphal East and West ki Secretary K Nirojit na lamthakre punna cyclist yangkhairom na saruk yaduna lakiba rally aduna Thambal Khong dagi wangkhai dagi konung mamang romda laktuna Lamphel Complex da thunglaba matung ADB building ki conference hall da makhataba thoram singh Manipur State Legal Service Authority amadi District Legal Service Authority Imphal East and West na punna sinduna pangthoklagani. Haukiba thasigi kunmathoi kunmari fauba Telangana na yumbu oiduna LB Indoor Stadium Hyderabad Telangana da pangthokiba 8 AITWF National Traditional Wrestling and Pancration Championship lisingni taramapanda gold medal anito laurakpa ngamkhrabi Bishnupur District ki manung chanba ningthaukhongdagi angom Bina Devi chahi kuntrani thoi apokpa Novo All Manipur Traditional Bell Wrestling Association Laikai gi miyoi sing amadi kaithel phambi singna taramna okhrei. Imphal International Airport ta ngasi thunglakhibi Bina amadi mahaki coach TH Norendro amasung TH Udoichan ahumbu ngaiduna lairamba miyoi singna lai pareng sing huktuna harau taramna okhi ningthaukhong project gate ta amuk ngaiduna lairamba miyamna okhi tungda khongna miyamga loinana chatuna ningthaukhonggi laifam sing khurumkhi amadi khulakta khoina puraba matung yumda changkhi. Macha ahum leirabi gold medalist Binana mahakna halakpada miyamna opiba nungaina fongroi nungaiba fawi matungdasu international thakta sanabada mating pangbiu haiki. Aigi bazar phamina bai silina maru mapang ima indon singna ayu ngai biram basi ubada yam aininga leitana nungai jai ai nga kharaga tek tek yola leijabane adubu ai sana pamjabaga oza ani sina ayu pukhatpiduna chikhatpiduna aigi apamba lambi sino oza singsina aigi mating pangbiduna honna birise ngasi ai national game ne sanajaru je
अदुबो असिदगी हेनसु सानब चटप ngam गिदमक्ता मैम बाजार फंबिनरिब इचिलिनाव मैमनसु आइबु मतेंग पिबिदुना थौना हापिदुना चटप ngam ओयरनबियु कोच ओइखिबा TH उदोइचाना महाकी हनबा लेतना होनादुना नेशनल अमदी इंटरनेशनल की थाकता मेडल कया लौबा ngambasi थागतनिङाइनि हाइखि असागी अरइबा अखो मागी nga nungjolaga hona jaraga adagi magi imung manung puriba asigi mathakta national ki thakta international ki thakta aikoi sanaba si puraga gi iramdam asigi mixat purokpa ngamnaba hona ge haba wakolol asi ngasi hanmalaitana akoi gi hona biriba asigi damukta su akoi nungsijaraba ojaguru gi taraptagi akoi ngasi ayu phongkiba pauche singda kari kari maruba pau yokhibage habadu myam puna mieng tamnasi Lamjingba Times Naga issue amadi CAB gi issue ekhoi amatoina punna thengnaminasi Chief Minister Kokomina miyam gi interest kaiba thabak tawroi Sunin Karam Kokomina Union Home Minister Amit Shah ga unakre board cancer skip website ta thagat kadori an boy e-file hogdokre e-file lakpada department manungda file mamgi wafam leroi L Kumar Sangai Express issue khudimak punna thengnaminasi CM ai boy na thajaba pinaba Home Minister da tasingani Kokomi Yelho Masana Singh Yokatli Kiran Rejiju MPSC na loba examination singi maong senok lagani chairman Sangai Festival mi itak takle Pokna Form Kokomi gi mihu singa Union Home Minister ga wari shanakre awang nongpo ki security matang da center gi makok thongbo official singa khanakre ai khoi masan hunabi muhutta punna thabak tawinasi kwamana purpa gai da nongmai kapsilamle TUC thangmai bana Kokomi gi thaong kanna yaning da boikre Shana leiba CM amasung Kokomi ki team na Delhi da Union Home Minister ga unakre Churachandpur gi maikai da su apun bagi saktam da singnarakle ZTC CM haiba dimal tawdun Churachandpur rally chatkre Samarjit ki case NIA court ta transfer tawkre Sangai festival pangthok pom da mi itin tindri Siba Sena NCP amasung Congress ki MLA masing samaga humphui thoi lai haiba ukre Naharol gi thogang Naga Pistok amasung CAB gi su leiminariba aikhoi masen hunaraga waroisin propangam loi CM Naga Pistok ki waroisin da Manipur gi interest sokpo wafam amata compromise tawroi Sunin Karam KRA ni haibasingna tapau gi taxation office manakta passenger sindagi ayawa sanfam simulhore UNLF na awawa phongdorokli miyam na ko ta thomjinkhre Huyel lan pau Pistok amasung CAB amatoina thengnaminagadawani Chief Minister amasung Kokomi gi thomi singna Amit Shah ga unakre Manipur Technical University na Center of Excellence pangle Manipur na Unfollowed Activist Prevention Act ki makhada khwaidagi yamna case register tawba state oire Manipur da maintain hostel itabi matang da High Court na PIL ama lokhatre Iraipa lengak na miyang sangdabadagi Babu Khal khulgi kunja sing yamna abawa punsi mahing de hingli Ipa ipuna chalam lining lights for ngakun thamlabata da nungsi sanaba purukani Miyam na BTR ni misigi matang da kota thomjinkhre Loislak pada maru bapa amuka na pizari Union Home Minister Amit Shah ga unaduna wari sanakraba Kokomi gi thomi sing haujisu Delhi da lebi hayeng Imphal da tholaklagani Museum amadi archives na sama samagi haurakfam takpa ngami haina Speaker Y Khemchana phongdokre amadi awang nongpu barata ahanba oriba plastic waste sing hanjilaba bottle sing kana saba public urinal ama miyamda kusinakre Hauziki unadi Manipuri Paulo Zere miyeng tabi ribasingbo amuka nak kurumzari.
Smart Tutorial Center revision course for class 10 and 12 will start from 9 December and foundation course will start from 13 December. Run by well-trained and experienced board and council teachers. Concession for ex-smart students. Transport facilities and separate hostel for boys and girls available. For details, please contact Smart Tutorial Center, Singzamai Supermarket, Radhesham Shopping Complex.